Hello everyone. Ngasi sa ina aikogi New Testament Gospel accounts in the Jesus Christ gi statement na mi khra na misunderstand leiba adugumba verse amakhat ki maram da ai khra sengdok janing mani asigi verse asida mi khra di misunderstand adumak tawre adu masi se karambara haibdo ngak tang aikoi yeng thok mi na se aikoi na Jesus Christ na cross Calvary cross ta siba matamda huran ba aniga mahak ase cross ta siminaki matam adu da huran ba amana ishor buthi na hai ki Jesus Christ bu adu bo amana di Jesus Christ bu kan khat pagi wa hai ki aduna madunu me Jesus Christ gi wa hai adu gi matung inna huran banupa amado irai no me Jesus ga si ki banu me tam ha ase sarga chat khre hab se mi khre gi claim dai maram ni Jesus Christ gi wahai aduna madu gi wahai do karamai do bra hai do ekoi ngak tang yeng se masi gi worry ase ekoi na Matthew 27 verse 38 to 44 pawa aduga amuka Mark chapter 15 verse 27 dagi 31 pawa adu da su phange adu bo maru oina ngasi ekoi na Matthew ga Mark da pandaba worry budi chap manaba adu da pandaba khra Luke da pallaga lay madu ekoi yeng se Luke 23 verse 43 da Jesus Christana Huran banupa cross the yani bo Huran banupa adu da hai ki bo wahai adu Matthew amasung Mark da delay da ba adu bu Luke adu da delay ba adu na Luke 23 verse 43 adu da amtam yenge adu da Jesus Christana sumaina hai assuredly comma I say to you comma today you will be with me in paradise Haina sumain hai Luke 23 verse 43 assuredly I say to you today you will be with me in paradise taseng namak aina nangon na hai di bani ngasi sargada nanga aiga laiminagani hai na Jesus Christana hojiki huran banupa adu da hai ki masigi verse ase lawrga tu yingo numit adu da Jesus Christa ga huran banupa adu sargada laiminakre adu na mi oi ba se hek si kradi ai koi gi haksang ase si krabazu thawai di ishor gi sarga laibak ai koi ishor ga laiminare haib se asumai na translate tawra ga laibani adu na kari gumba masi gumba text ase da ai koi na khra controversial oirapa masi gi exact meaning se karira amadana amahai adu di karira haib se khangdok ning labadi ai koi na khra deeper study ase khra maru oibra hai na khalle aduna asmaina deeper study se tause hairabdi verse adugi context ado ekoi na hana thidok pa tae ahan bada ma gi immediate context ado karira haibadu yengba tae aduga amuka larger context aduna karira haibse so ekoi ni yengba maru oye aduna hauzik ki verse 23 43 Luke aduda e badugi immediate context aduda amuk teng yengse kari gi damakta Jesus Christ na masi se haibra karmai tawbadagi hai kibra aduga masi gi artha se na karira haibda ekoi ni yengba kanda Hozikti verse 42 Jesus Christ na paukhum adu pidringai da verse 42 da Quran banupa aduna hai ki bo hai khara lai aduna madu gi wahai sing adu gi paukhum oina Jesus Christ na hai bane Quran banupa aduna Jesus Christ da hai verse 42 Luke 23 adu da kri hai Lord comma remember me when you come into your kingdom haina Quran banupa aduna hai ki Lord, remember me when you come into your kingdom. Ishor, nangi serga laibak lakpa matamda. Nangi ning thau laibak lakpa matamda. Remember me. Ay bu ning singbiyo haina. Ran banupaduna haike. Madugi paukum oina. Verse 43 da. Assuredly I say unto you today, you will be with me in paradise. Adugi paukum oina Jesus Christana. Taseng ma aina nangon na ngasi hairi bani sargada nanga aiga laiminagani haina khumki bani adumaina immediate context aduda yengba kanda ekoina taseng uwa phange even in the mind of that thief huran banupa aduge wakhalon da phawba mahak adu numita siraga madu numita sarga chatkani adu numita ishor nang aibu sargada aibu pubiyo haina mana request tawde aduna me the ma sarga chakani aigi thawai amuka sarga da pai ki gani haibgi magi thaja basu laite even the thief huran banupa aduna phawba ai ngasi si base si khre loire haibse khangi aduna mana haibse dikari ishor nangi sarga laibak lakpa matam da ai buning singbi haib then what is the kingdom of God and when is this kingdom of God coming karira ishor gi ning thau laibak haibse aduga ning thau laibak ishor gi ning thau laibak haibse karam makanda lakadabra
haina aikoina further study torga hojik the broader context amuka yengsine aduna immediate context ne broader context amuk ten yengs Matthew 25 verse 31 dagi 34 pawa amasung Daniel chapter 7 verse 27 pawa da kari hai the sheep of his flock will inherit the kingdom at the return of Christ Jishu Christana mahaki yaw singna mahaki yaw sangu aduna Ishor ginning thau laibak adu the inherit changani karamakanda lakadabra harga at the return of Christ Jesus Christana amukka halakpa haibadi second coming mana lakhiba adu ahanba adu danate adu mana anirak suba lakpa matam adu da maki ning thau laibak purakani haibse ukre aduna oirabadi hojik ki kramai tore ngasai gi nangi ning thau laibak lakpa matam da ning singbiyo haina Huran banupa aduna hairiba ning thau laibak se karambra when he returns mana amuka hanna lakpa matam karma matam the second coming hojik kinate hayeng ginate adubo kingdom of God refers to Christ's return second coming adubo ne haibse ekoina broader context te yang maganda the Bible as a whole asi yang maganda ekoina sumain uba phangi adugo 1 Corinthians 15 verse 50 through 53 gi matung inna Kramaina the way one must be changed from flesh into spirit mi amana sargalega sangge hairabadi mi amana aikoi gi haksang asidigi spirit thawaida aikoi on thokpa tabani which will occur at the resurrection of the just thazabasingna amuka resurrect hingat paganda aikoi gi siba naiba corruptible oiba aikoi gi haksang will be changed into incorruptible amuka mangla roi ba hakchang ado ekoi bu onthok pi raba matam da ekoi sharga changa da bani karama matam da masi gumba ekoi gi hakchang asibu onthok pi gadra harga at the resurrection amuka ekoi hingalak panumit ne karamba kanda hingat kani adu di ichini naw sing ekoi na kange when Jesus returned for the second time Jesus Christ na anirak subo oina halak pakanda ekoi hingat kada bani aduna hoje ekoi sharga chang bagi lambi ekoi da pi de Hoy, ako'y na aseng matabag tawraga sirabadi, one day we will be resurrected. Ako'y noong madisoy din hingalak kani habise, Bible na sa nga utpili. Aduna, ngasay gihuran banupaduna, Lord, remember me when you come into your kingdom. Ishor nang gisarga laybak lakpo matamda, nang gining thaw laybak lakpo matamda ay buning simbiyo hay na hay kibado, numit aduda ning thaw laybak lak kibagi wapam nate, adubo huran banupaduna hay base future ne, nang lalakpo matamda, Jisu Krista ki second coming lakpo matamda, hay na hay kiba aduda ishor na, Jisu Krista na pau kumpi kibani, hay base ekoy na kange. Aduna, John 3 verse 13 gi matungina Jisu Krista masamak ki statement ne masisi mana hingat khrabagi matungda I hairamba adugumba wahay ni aduna Jisu Krista ki the very statement of Jesus Jisu Krista na kari hay John 3 gi 13 da no one has ascended to heaven but he who came down from heaven that is the Son of Man who is in heaven kana nasu sarga laibak chatkipa miyoi kanasu laitre adubu amakhakti lai adudi kanara Jisu Krista ishor gi machanupa sarga dagi kumtharaga sarga da chatkipa adu natana atopa kanasu sarga da changdri haibse Jisu Krista gi statement dagi ekoina John 3:13 aduda taseng uba phange aduna oirabadi huran banupa adusu sarga da changdri haibse asidasu sumaina confirm tawda re chini nause aduna Howziti kramai na masigi verse asibo missing na misunderstand tong na bra hai bakanda. It is the introduction of the punctuation in English Bible. English ki Bible da ekoi ki punctuation mark introduced tawrak pasitaki kra asway balay kra hapsa ekoi na koi. Masida ekoi ki Dr. E.W. Bullinger mahal na magi lyric the companion Bible about punctuation in the Bible translation. Hai lyric aduda ekoi ni yeng bakanda kramai na hai Dr. E.W. Bullinger na sumai na hai. Aduna ekoi na housing ekoi ki punctuation mark hai na comma semicolon full stop hyphen hai na sumai na ekoi na Bible da thengnari base masi se Bible da until 9th century gi mamang da di punctuation se kari isu leiram de adubo after 9th century asida ekoi na paba nungai ninga hai na English ki punctuation sing ase ekoi na hap chilakhi bene insert tawsilakhi bene ha se ekoi na ta seng da over phame Bible se English da ikide Bible ase Greek Aramaic
amasung Hebrew da iki aduna hairiba Greek Aramaic gumba Hebrew gumba asise makoi se punctuation laite makoi de plain writing asumai na chatpane aduna English na ikoi na punctuation hapsila puse it's not inspired punctuation in the Bible are not inspired si khangda da bane aduna comma ase hapa aduna ikoi bo soihan bane hojik the modern translator singa masi se ikoi paba nungai ningai haina hojik the comma insert tawbuduna ikoi bo soihan karamaina tawe assuredly I say unto you hairaga comma hapkibagi maramna hojik the meaning ado totally change oihan bane masida aikoina ugadabase adu oirabadi madu numit mak to the Jesus Christa ga mahaka sarga da laiminakre hairabadi karamaina tawba aikoina amuka yengba yabase karira John 20:17 adu da Jesus Christa na masamak na hai John 20:17 Mary Magdalene na Jesus na hingat kraba matam de Jesus Christa bo sokke Jesus Christa bo cling tawraga chatke hai ba matam de Jesus Christa na kari hai do not cling unto me for I have not yet ascended to my Father I want the yan kigano I want the pai kigano ay ipagi manak de chatri hai na kumki Sunday ayuk aduda si kibana Friday ne kari gumba numit atuda si kibana numit atuda Jesus Christa ga huran banupa aduga serga leibak leiminakre hairabadi hojiki John 20:17 the Mary Magdalene Jesus Christa na hairiba statement asina kari ra haibse akoina amuka khandaba darkar oi aduna ichin inaw sing ngasiga sigumba telaba masigi video asida aina khangan janing basidi Luke 23:43 ki tasengna ina nangbu hairi bani ngasi nanga aiga sarga da laiminagani haina aikoina artha halli base masise aranba translation ne haibse aina sengdok janing bani masise aikoina deep study torga immediate context larger context adu yeng bakanda Jesus Christa na hairi base krira magi ways of speaking ase krira harga assuredly I say unto you today harga koma thamla di chumgani madune aina ngasi nangonda hairi bani haibagi wahi ase Jesus Christa na magi earthly ministry de yamna toina sijina kiba adugumba statement ni aduna masida Jesus Christa na hairipse taseng na aina ngasi nangonda hairi bani ko sarga laibak nanga aiga laiminagani karamba sarga laibak when Christ returned for the second time Jesus Christa na anirak suba oina lenglaga aseng basing sarga da puraga annaw baning thaw laibak semgat pamadam aduda laiminagani haibani haibse sumaina sengdok chaning kanagumana hauze aina haikiba asida comment tawningba question tawningba ai madudi lale haina kra argument gumba lairabasu comment box na koina drop in tawbira o aduga nakoi gi comment nakoi gi wahang adugi matung inna mathangi video adusu muka semjarakke aduna ngasi gi oina di Luke 23:43 gi Jesus Christa gi statement amasung Luke 23:42 gi Quran banupa adugi question adugi request adugi statement aduda clarify tawbase smaina loisin jage tabir ba myambu ishor na thoidok hendok pa bor adu pina bire hairaga budi lausing hen lairiga hairi basing se karira habse thidok pangamba amam oishino ishor na myambu bor pi bo oishino